Anganba ayukni Thanilga Lesnagana Haimanbadagi Thawbadu Phaisom setuna mi lakpa ngairami Phi angauba setpa nupa ahum getagi changai Ramdhona changmir osomda yani laiba nupa ahum dudagi nupa amana bhakti amta kachage joy joy Ramdhona yare yare lingsinbiro nupa singdu mangolda thariba phagaduda phamthakre nupa amana sumdawbani angangdo mapasu ngantana leikidre aina mamani mama machaga manau nupa amagada leijabani somgi ichanupidu aigi iyanupana chele haibetare Thanilna o aina nupi machadugi mapalni aduga somgi sina mapani aduga mahakna ikhoibu pokpa ipani haibadi angangdugi madhauni nupa machadudi keke honari nonglengi mamaduna angangdu class 10 kabada ngairi khangdre matamse thainagi chatnabidu amuk laklabra khali adubu masa masa yanaraga laklabanina kamdowni thawbana marak sat thalai yarani wa makha tanararoisi nekhat pigadra aigidi ichado sikhre aina khallage nupa mayumna kusi tawningba tawbiro wa makha tanararoisi Ramdhona adomba amta tapthakhoda angangdo aigisu isuni kaidongni humbi batabani Thawbana babong aibu wa aniraksuna nganghanbiganu aina haikibo wa asina samjilasi tada hoigi apamba tawbiro ekhoi somgi amata yawanbiranu Thawba adu haraga phuk hawalaga changkhre Thanilna Thawba hei Thawba onthokbanida Saurine haidunabu hongna lonjat kaiba thabakti tawhaidin he mapase yam saukhre angangdo class 9 da tamlibani aduna pinjadaba haibaduni kamdowni tada hoina phani do tawbikhro haijaba natana upai leite tanjaduda leisna mayamgi chapuduna thorai leisnana mayam cha paise nupa mayumgi misingdusu ikai gumlakom chadu amur anirak chinglaga nupa amana adudi akhoi amu yauzarage Thanilna phani phani mayamdusu hanakhre Thawbana mathaktagi keke no khara puduna kumtharai Thanilna Thawba kaino nangna tawrise angangi pochai singdubu karino haiba Thawbana tamo engonda khamakanu engonda khamanu haisini Thawbana abemagi school gi lairikau phiron khara puthokduna sumangda mai tharami Sandina atomba nang ngawrobo karino tawrisibo Thawba yam sauna ngawre ai ngawre ma aigi icha natre ma hojik sikrabane ngasidagi aigi icha leitre aidi angawbani angawba matu macha warak pangamdaba angawbane Thawba thamoi sokna kapli mayamsu magi matawdu ubada karisu haina bangamdre adumak yengduna leirami Nuit mangani hokre abemasu nupa mayumda luhongkre ayuki matamni abemana ima tamosu leiramdre aduga aigi khudo macha ama yaurokpadusu leiramdre Thambalna ha ayungantasida aigi chanupase oktedako ima oibema karino akhoina tawdoise imaugi likka sanagasu luhongbada kaithokpire Kudo omakak khaksabadusу mahapapigi machaduna amu huran khraba abemana ima tamosi nisa chaba male aina phajana haibasu tade aisu kedodoino khanglaktre Thambalna imasu chingnaba kuirabani hayengse mangani chakobado pikna mangani sudrabasu samjilaga nonglense moigi center haiduda amta thamnaba tawsi awangi nabokabo leigi masudusu nisa chaba male moigisu thamki haina tai abemana hoima aigidi yumsinatana kanasu leitre tamobu amuta phanse ima Thambalna hoi imasu honage ado ima kaithel tholuge nang ningthijana leiramuko abemana hoima abema mai kada changduna phamungda phamlaga kaplami ima papa
ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯄꯄꯥꯅ ꯐꯨꯒꯅꯤ ꯀꯤꯕꯗꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦ ꯅꯣꯡꯂꯦꯟ ꯑꯌꯨꯛꯀꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯏꯁꯩ ꯉꯪꯗꯨꯅ ꯍꯜꯂꯛꯏ ꯅꯣꯡꯂꯦꯟꯅ ꯑꯕꯦꯝꯃ ꯍꯣ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯀꯔꯥꯏ ꯂꯩꯒꯦ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯐꯃꯨꯡꯗ ꯀꯞꯄꯤꯔꯣ ꯑꯕꯦꯝꯃꯅ ꯀꯞꯇꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ ꯅꯪ ꯅꯤꯁꯥ ꯆꯥꯒꯅꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯄꯨꯔꯒ ꯆꯠꯂꯤꯗꯣ ꯅꯣꯡꯂꯦꯟꯅ ꯀꯔꯤ ꯅꯪꯒꯤ ꯈꯨꯗꯣꯞ ꯄꯨꯗꯦꯍꯦ ꯁ꯭ꯋꯥꯏꯗꯒ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯡꯂꯦꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯣꯌꯦꯡ ꯌꯦꯡꯁꯤꯟꯅꯩ ꯑꯕꯦꯝꯃꯅ ꯌꯥꯔꯦ ꯃꯥꯡꯖꯔꯁꯅꯨ ꯑꯗꯨꯕꯨ ꯇꯥꯃꯣ ꯅꯪ ꯅꯤꯁꯥ ꯆꯥꯕꯗꯣ ꯂꯦꯞꯄꯤꯌꯨꯕ ꯅꯣꯡꯂꯦꯟꯅ ꯑꯩꯕꯨ ꯀꯅꯥꯅ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯅꯣ ꯑꯩ ꯆꯥꯗꯦꯀꯣ ꯊꯣꯡꯃꯣꯛ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯨꯄꯤꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯕꯦꯝꯃ ꯋꯥ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯅꯣꯡꯂꯦꯟꯅ ꯏꯍꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯒ ꯑꯃꯨꯛ ꯂꯩꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯨꯈꯤꯕ꯭ꯔꯣ ꯑꯁ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯑꯕꯦꯝꯃ ꯀꯞꯂꯒ ꯇꯥꯃꯣ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯕꯨꯁꯨ ꯋꯥꯍꯟꯕꯤꯔꯦ ꯑꯩꯒꯤ ꯄꯄꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯒꯥꯏꯔꯦ ꯑꯩꯗ ꯁꯤꯈ꯭ꯔꯒ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤꯌꯦ ꯑꯕꯦꯝꯃ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯂꯦꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯥꯔꯝꯕ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤ ꯑꯕꯦꯝꯃꯕꯨ ꯈꯥꯝꯂꯒ ꯈꯨꯠꯄꯥꯡꯅ ꯊꯥꯔꯝꯃꯤ ꯅꯣꯡꯂꯦꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯁꯤꯖꯤꯟꯒꯦ ꯍꯥꯏꯔꯣ ꯑꯕꯦꯝꯃ ꯀꯞꯂꯒ ꯁꯤꯈ꯭ꯔꯒꯦ ꯑꯩꯗ ꯁꯤꯈ꯭ꯔꯒꯦ ꯑꯐ ꯐꯠꯇ ꯀꯔꯤꯝꯇ ꯈꯜꯂꯨꯗꯅ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯅꯤꯁꯥ ꯆꯥꯕ ꯅꯤꯁꯥꯗ ꯇꯥꯏꯆꯨꯕ ꯃꯤꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯄꯄꯥꯅ ꯐꯨꯔꯝꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯑꯩꯁꯨ ꯂꯥꯏꯕꯛꯀꯤꯗꯤ ꯈꯜꯂꯒ ꯄꯄꯥꯕꯨ ꯀꯤꯕꯗꯒꯤ ꯇꯥꯃꯣꯒꯤ ꯇꯨꯡ ꯏꯟꯈꯤꯕꯅꯦ ꯑꯩ ꯑꯉꯥꯡꯅꯤ ꯇꯥꯃꯣꯁꯨ ꯑꯉꯥꯡꯅꯤ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯈꯟꯈꯤ ꯑꯗꯨꯒ ꯇꯥꯃꯣꯗꯤ ꯅꯤꯁꯥ ꯆꯥꯔꯒ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯕ ꯑꯩꯒꯤ ꯍꯛꯆꯥꯡꯗꯕꯨ ꯂꯧꯕ ꯄꯥꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯅꯣꯡꯂꯦꯟꯅ ꯑꯕꯦꯝꯃ ꯇꯣꯛꯑꯣ ꯀꯞꯄꯅꯨꯁꯦ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩ ꯅꯤꯁꯥ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯔꯣꯏ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ ꯀꯞꯄꯅꯨꯁꯦ ꯅꯣꯡꯂꯦꯟꯁꯨ ꯑꯕꯦꯝꯃ ꯁꯤꯕ ꯇꯥꯔꯦ ꯀꯤꯕꯗꯒꯤ ꯆꯠꯊꯣꯛꯇꯅ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ ꯊꯝꯕꯥꯜꯁꯨ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯞꯄꯤ ꯑꯕꯦꯝꯃꯅ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯜꯂꯤ ꯅꯣꯡꯂꯦꯟꯗꯤ ꯐꯅ ꯀꯟꯅ ꯈꯥꯡꯕꯅꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯤꯁꯥ ꯆꯥꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯨꯡꯗꯒꯤ ꯍꯥꯏꯐꯦꯠ ꯃꯤ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯀꯥꯏꯗꯅꯣ ꯅꯪꯕꯣ ꯅꯣꯡꯂꯦꯟ ꯃꯃꯥꯅ ꯀꯧꯕꯒ ꯇꯥꯗꯦ ꯉꯁꯥꯏ ꯑꯕꯦꯝꯃꯒꯤ ꯈꯨꯗꯣꯞ ꯀꯥꯏꯊꯣꯛꯂꯨꯕꯒꯤ ꯄꯩꯁꯥ ꯂꯩꯔꯤꯕꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯇꯣꯅꯤ ꯍꯧꯔꯒ ꯇꯣꯅꯤꯒꯤ ꯒꯥꯔꯤꯗꯨꯗ ꯄꯨꯟꯅ ꯄꯣꯠ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯁꯣꯝꯗꯅ ꯊꯧꯕ ꯌꯨ ꯉꯥꯎꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯊꯧꯕꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯏꯇꯨꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯦ ꯗꯦꯝ ꯀꯦꯌꯔ ꯑꯣꯏꯔꯦꯍꯦ ꯁꯥꯟꯇꯤꯅ ꯑꯇꯣꯝꯕ ꯂꯥꯎꯗ꯭ꯔꯁꯨ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯊꯧꯕꯅ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥꯅꯨꯄꯥ ꯑꯩꯒꯤ ꯍꯥꯛꯇꯛꯁꯤꯗ ꯏꯄꯥ ꯏꯃꯥ ꯁꯥꯒꯩ ꯅꯥꯇꯩꯁꯦ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦ ꯅꯆꯥ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯁꯥꯟꯇꯤꯅ ꯌꯥꯔꯦ ꯅꯐꯤꯒꯗꯣ ꯍꯣꯡꯉꯨꯔꯣ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯁꯨꯃꯥꯏꯅ ꯊꯛꯑꯗꯤ ꯅꯁꯥꯗꯣ ꯐꯔꯔꯣꯏꯌꯦ ꯇꯣꯝꯊꯤꯟꯅ ꯀꯀꯥ ꯂꯥꯛꯑꯣ ꯑꯩꯁꯨ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯀꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯁꯥꯗꯣ ꯂꯣꯏ ꯁꯣꯛꯂꯅꯤ ꯊꯧꯕꯅ ꯀꯀꯥꯒꯤ ꯇꯣꯝꯊꯤꯟ ꯏꯆꯥꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩ ꯒ꯭ꯌꯥꯟꯁꯨ ꯇꯥꯏ ꯇꯣꯝꯊꯤꯟꯅ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯦ ꯐꯤ ꯍꯣꯡꯉꯨꯔꯣ ꯂꯥꯛꯑꯣ ꯀꯀꯥ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯇꯣꯝꯊꯤꯟꯅ ꯊꯧꯕꯕꯨ ꯆꯤꯡꯂꯒ ꯄꯨꯏ ꯇꯣꯝꯊꯤꯟꯗꯤ ꯌꯨꯝꯗꯨꯒꯤ ꯃꯆꯥ ꯑꯍꯟꯅꯤꯅ ꯃꯌꯥꯝꯅ ꯂꯣꯏꯅ ꯅꯨꯡꯁꯤ
ꯇꯣꯝꯊꯤꯟꯅꯕꯨ ꯍꯥꯏꯔꯗꯤ ꯊꯧꯕꯁꯨ ꯈꯧꯇꯛ ꯆꯠꯂꯤꯕꯅꯤ꯫ ꯊꯧꯕꯅ ꯆꯤꯡꯒꯅꯣꯃꯤ ꯅꯪꯕꯣ, ꯑꯁ ꯀꯀꯥꯁꯤ ꯉꯥꯎꯕ ꯃꯥꯜꯂꯝꯃꯅꯤ, ꯀꯀꯥ ꯉꯥꯎꯗꯦꯀꯣ ꯇꯣꯝꯊꯤꯟ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯀꯀꯥꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏꯅꯦ ꯀꯀꯥ ꯉꯥꯎꯗꯦꯅꯦ, ꯁꯨꯃꯥꯡꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯗꯣ ꯇꯧꯅꯣꯕ, ꯑꯩꯈꯣꯏꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯏꯀꯥꯏꯅꯦ꯫ ꯊꯧꯕꯅ ꯀꯔꯤ ꯏꯆꯥꯁꯦ ꯄꯥꯈꯪ ꯐꯥꯔꯦꯕ, ꯅꯇꯨ ꯊꯤꯔꯒꯦ ꯍꯥꯏꯔꯣ, ꯅꯪꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ꯫ ꯇꯣꯝꯊꯤꯟꯅ ꯀꯀꯥ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ, ꯋꯥꯊꯤ ꯉꯥꯡꯅꯣ ꯍꯥꯏꯔꯒ꯫ ꯊꯧꯕꯅ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯃꯄꯥ ꯋꯥꯔꯛꯀꯗꯧꯔꯤ, ꯑꯩ ꯀꯤꯔꯦꯍꯦ, ꯑꯩ ꯀꯤꯔꯦꯀꯣ꯫ ꯇꯣꯝꯊꯤꯟꯅ ꯐꯤ ꯍꯣꯡꯗꯣꯛꯑꯣ ꯑꯗꯨꯒ ꯄꯣꯊꯥꯔꯣꯀꯣ ꯀꯀꯥ꯫ ꯇꯣꯝꯊꯤꯟꯅ ꯊꯧꯕꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯅꯝꯂꯒ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯃꯉꯥꯜ ꯑꯕꯦꯝꯃꯒꯤ ꯈꯜꯂꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯉꯥꯜꯅ ꯑꯕꯦꯝꯃ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯒ ꯂꯣꯏꯅꯔꯒ ꯅꯪꯒ ꯁꯥꯟꯅꯔꯒ ꯑꯩꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯩꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯊꯃꯣꯏꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯕ ꯍꯧꯖꯈꯤꯕꯅꯤꯀꯣ꯫ ꯐꯣꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯝ ꯐꯣꯡꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ꯫ ꯅꯪꯅ ꯗꯥ ꯃꯉꯥꯜ ꯀꯧꯕ ꯇꯥꯔꯒ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ, ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯅꯣꯡꯃꯗꯤ ꯍꯥꯏꯒꯦ ꯈꯟꯖꯈꯤ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ꯫ ꯑꯩ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯂꯒ ꯅꯪꯕꯨ ꯀꯥꯎꯅꯕ ꯃꯅꯤꯄꯨꯔꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯃꯉꯥꯜꯕꯨ ꯀꯧꯔꯛꯏ꯫ ꯂꯥꯏꯖꯅ ꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯃꯉꯥꯜ꯫ ꯃꯉꯥꯜꯅ ꯏꯃꯥ, ꯑꯁ꯫ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯣꯏꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ꯭ꯔꯣ? ꯆꯥꯛ ꯆꯥꯔꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯅꯥꯄꯤ ꯏꯔꯥꯒ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤꯗꯣ ꯀꯅꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯃꯉꯥꯜꯅ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ, ꯀꯩꯅꯣꯝꯃ ꯁꯨꯝ ꯅꯤꯡꯁꯤꯡꯂꯝꯕꯅꯦ꯫ ꯂꯥꯏꯖꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯃꯉꯥꯜꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ꯫ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯕꯦꯝꯃꯅ ꯇꯣꯝꯅꯥꯎꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯣꯝꯅꯥꯎꯅ ꯍꯜꯂꯣ, ꯀꯅꯥ? ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯥ꯫ ꯇꯣꯝꯅꯥꯎ ꯌꯥꯝ ꯉꯛꯅ ꯑꯕꯦꯝꯃ ꯁꯤ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ, ꯅꯪꯒꯤꯔꯣ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯑꯕꯦꯝꯃ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯥꯃꯣꯆꯥ ꯑꯩ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯣꯝꯅꯥꯎꯅ ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯣ? ꯁꯦ ꯇꯥꯃꯣꯆꯥꯗ ꯍꯥꯏꯌꯣ, ꯏꯆꯟꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯥ ꯅꯆꯟꯒꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ, ꯇꯥꯃꯣꯆꯥꯗꯤ ꯑꯩꯕꯨ ꯋꯥꯔꯧꯔꯝꯂꯣꯏ ꯈꯟꯕꯒꯤ ꯐꯣꯟꯁꯦ ꯇꯥꯃꯣꯗꯒꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯤ꯫ ꯇꯣꯝꯅꯥꯎꯅ ꯀꯔꯤꯒꯤ ꯏꯆꯜꯕꯨ ꯋꯥꯔꯧꯒꯅꯤ, ꯏꯆꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ, ꯇꯥꯃꯣꯆꯥꯁꯨ ꯅꯪ ꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯑꯕꯦꯝꯃꯅ ꯑꯩꯁꯨ ꯇꯥꯃꯣꯆꯥ ꯎꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯄꯄꯥꯗꯤ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ? ꯇꯣꯝꯅꯥꯎꯅ ꯁꯥꯎꯋꯦ, ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯅꯤꯗ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯣ ꯑꯕꯦꯝꯃ꯫ ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯅꯥꯎꯅ ꯍꯥꯏꯌꯣ ꯀꯩꯅꯣ, ꯍꯥꯏꯅꯤꯡꯕꯗꯣ ꯇꯥꯃꯣꯆꯥꯗ ꯂꯣꯏꯅ ꯍꯥꯏꯌꯣ꯫ ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯥ, ꯇꯥꯃꯣꯆꯥꯗꯒꯤ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯨꯖꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯑꯕꯦꯝꯃ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯅꯥꯎꯁꯨ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯦ꯫ ꯇꯣꯝꯅꯥꯎꯅ ꯀꯩꯒꯤꯅꯣ, ꯑꯩ ꯄꯥꯕꯨꯡꯗꯒꯤ ꯂꯧꯔꯒ ꯄꯤꯔꯛꯀꯦ, ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯣ ꯑꯕꯦꯝꯃ, ꯇꯥꯃꯣꯆꯥ ꯇꯥꯕ ꯉꯝꯗꯤꯌꯦ꯫ ꯑꯕꯦꯝꯃꯅ ꯇꯥꯃꯣꯆꯥ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯅꯤꯁꯥ ꯆꯥꯔꯝꯃꯤ, ꯃꯥꯕꯨ ꯁꯦꯟꯇꯔꯗ ꯊꯝꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯕꯨ 5,000 ꯆꯪꯅꯤ ꯍꯥꯏꯌꯦ, ꯁꯤꯗ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯕꯥꯆꯧꯗꯗꯤ ꯍꯥꯏꯕꯤꯔꯨꯅꯨ, ꯁꯥꯎꯒꯅꯤꯌꯦ ꯇꯥꯃꯣꯆꯥ꯫ ꯇꯣꯝꯅꯥꯎ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯇꯣꯝꯅꯥꯎꯅ ꯑꯕꯦꯝꯃ ꯅꯪ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ, ꯇꯥꯃꯣꯆꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩ ꯍꯣꯔꯦꯟ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦ, ꯅꯪ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯀꯦ, ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯌꯣ꯫ ꯑꯕꯦꯝꯃꯅ ꯁꯤ ꯇꯥꯃꯣꯒꯤ ꯐꯣꯟꯅꯤ, ꯑꯩ ꯄꯥꯏꯔꯒ ꯉꯥꯏꯔꯝꯒꯦ ꯇꯥꯃꯣꯆꯥ, ꯑꯩ
ꯊꯝꯃꯒꯦꯀꯣ ꯐꯣꯟꯗꯨ ꯊꯝꯂꯒ ꯑꯕꯦꯝꯃ ꯍꯦꯟꯅ ꯀꯞꯆꯔꯝꯃꯤ ꯇꯣꯝꯅꯥꯎꯁꯨꯅꯤ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯄꯩꯁꯥ ꯀꯅꯥꯗ ꯍꯥꯏꯁꯤꯒꯦ ꯈꯜꯂꯝꯃꯤ ꯇꯣꯝꯅꯥꯎ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯀꯅꯥꯗ ꯍꯥꯏꯒꯅꯤ ꯑꯕꯦꯝꯃꯒꯤ ꯃꯇꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯩ ꯏꯃꯥꯗ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒꯦ ꯏꯃꯥꯅꯗꯤ ꯄꯤꯔꯛꯀꯅꯤ ꯁꯣꯏꯗꯅ ꯇꯣꯝꯅꯥꯎ ꯄꯟꯊꯕ ꯇꯧꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯇꯣꯝꯅꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯂꯩꯁꯅꯥꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯀꯩꯗꯧꯔꯦ ꯇꯣꯝꯅꯥꯎ ꯇꯣꯝꯅꯥꯎꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯆꯩꯗꯤ ꯆꯩꯔꯛꯀꯅꯨꯀꯣ ꯂꯩꯁꯅꯥꯅ ꯆꯩꯔꯣꯏꯅꯦ ꯍꯥꯏꯌꯨ ꯀꯔꯤ ꯋꯥ ꯂꯩꯔꯒꯦ ꯇꯣꯝꯅꯥꯎꯅ ꯑꯕꯦꯝꯃꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯂꯩꯁꯅꯥꯅ ꯍꯥ ꯑꯕꯦꯝꯃꯕꯣ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯌꯨ ꯇꯣꯝꯅꯥꯎꯅ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯨꯒꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯤꯁꯥ ꯆꯥꯕ ꯃꯥꯜꯂꯦ ꯁꯦꯟꯇꯔꯗ ꯊꯝꯅꯕꯅꯦꯁꯨ ꯍꯥꯏ ꯂꯩꯁꯅꯥꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯂꯩꯁꯅꯥꯅ ꯑꯣ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯃꯃꯥꯁꯨ ꯅꯧꯅ ꯀꯥꯏꯅꯔꯦ ꯈꯖꯤꯛꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯑꯕꯦꯝꯃ ꯅꯪꯁꯦ ꯀꯩꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯣꯔꯦꯟꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯄꯤꯔꯨꯔꯁꯤ ꯅꯄꯥ ꯍꯣꯏ ꯇꯥꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯇꯣꯝꯅꯥꯎꯅ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯑꯕꯦꯝꯃꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯁꯨꯝꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯑꯕꯦꯝꯃꯒꯤ ꯌꯨꯝ ꯅꯛꯂꯞꯅ ꯀꯥꯎꯊꯣꯛꯂꯒ ꯂꯩꯁꯅꯥ ꯑꯃꯗꯤ ꯇꯣꯝꯅꯥꯎ ꯄꯨꯟꯅ ꯑꯕꯦꯝꯃꯕꯨ ꯎꯅꯔꯝꯃꯤ ꯑꯕꯦꯝꯃ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯍꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯥꯆꯧꯕꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯅ ꯊꯑꯣꯏꯅ ꯆꯦꯟꯕꯗꯤ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯕꯁꯨ ꯂꯩꯈꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯄꯄꯥ ꯀꯤꯕꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯄꯄꯥꯅꯁꯨ ꯎꯊꯣꯛꯈꯤꯕꯒ ꯑꯩ ꯄꯄꯥꯅ ꯐꯨꯔꯅꯤ ꯈꯟꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯖꯔꯦ ꯃꯥꯆꯧꯕꯤ ꯑꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯅꯥꯁꯨ ꯀꯞꯂꯦ ꯏꯆꯥꯊꯣꯏꯕꯤ ꯑꯕꯦꯝꯃ ꯁꯦ ꯀꯞꯀꯅꯣ ꯅꯪꯒꯤ ꯃꯥꯆꯧꯕꯤ ꯂꯩꯔꯤꯕꯁꯤꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄꯁꯨ ꯌꯥꯔꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯐꯕ ꯅꯠꯇ꯭ꯔꯣ ꯑꯕꯦꯝꯃꯅ ꯃꯥꯆꯧꯕꯤ ꯏꯃꯥꯗꯤ ꯌꯥꯝ ꯐꯩꯌꯦ ꯌꯥꯝꯅꯁꯨ ꯋꯥꯖꯔꯦ ꯃꯣꯏꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ ꯇꯥꯃꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯁꯦꯟꯇꯔꯗ ꯊꯥ ꯑꯃꯗꯤ ꯂꯩꯔꯨꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯍꯪꯂꯨꯕꯗ ꯂꯨꯄꯥ 5,000 ꯆꯪꯅꯤ ꯍꯥꯏꯔꯛꯄꯒꯤ ꯑꯩ ꯇꯥꯃꯣꯆꯥꯗ ꯍꯥꯏꯖꯈꯤꯕꯅꯤ ꯂꯩꯁꯅꯥꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯕꯦꯝꯃ ꯁꯦ 10,000ꯅꯤ ꯄꯥꯏꯁꯤꯜꯂꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯇꯥꯃꯣꯆꯥꯗ ꯍꯥꯏꯔꯛꯎꯀꯣ ꯑꯕꯦꯝꯃ ꯀꯞꯄꯒ ꯃꯥꯆꯧꯕꯤ ꯂꯩꯁꯅꯥꯅ ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯁꯨ ꯊꯦꯡꯂꯅꯤ ꯑꯕꯦꯝꯃ ꯃꯥꯆꯧꯕꯤ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯇꯣꯝꯅꯥꯎꯅ ꯑꯕꯦꯝꯃ ꯇꯥꯃꯣꯆꯥ ꯆꯠꯂꯒꯦꯀꯣ ꯇꯣꯝꯅꯥꯎꯁꯨ ꯃꯆꯜꯕꯨ ꯌꯦꯡꯂꯒ ꯂꯣꯟꯅ ꯀꯞꯆꯔꯤꯕꯅꯤ ꯑꯕꯦꯝꯃ ꯅꯤꯡꯉꯝꯗꯅ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯇꯥꯃꯣꯆꯥ ꯑꯕꯦꯝꯃꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯑꯦ ꯃꯅꯦꯝꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯥꯛꯎꯀꯣ ꯑꯕꯦꯝꯃ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯀꯧꯔꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ ꯅꯣꯡꯂꯦꯟꯅ ꯍꯣꯏ ꯑꯩ ꯐꯔꯒ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯂꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦꯅꯦ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯕꯅꯦ ꯑꯗꯨꯕꯨ ꯌꯥꯗꯤꯌꯦ ꯑꯕꯦꯝꯃ ꯑꯕꯦꯝꯃꯅ ꯑꯩ ꯇꯥꯃꯣꯕꯨ ꯊꯥꯖꯩꯌꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯅꯤꯁꯥꯁꯦ ꯌꯥꯎꯗꯅ ꯋꯥꯔꯁꯨ ꯋꯥꯅ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯃꯤꯟꯅꯁꯦ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯦ ꯅꯣꯡꯂꯦꯟꯅ ꯊꯥ ꯑꯃꯗꯒꯤ ꯍꯦꯟꯅꯗꯤ ꯊꯝꯅꯨꯀꯣ ꯑꯕꯦꯝꯃ ꯑꯩ ꯑꯥꯗ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯦꯕ ꯑꯕꯦꯝꯃꯅ ꯊꯝꯃꯣꯏꯌꯦ ꯇꯥꯃꯣꯗ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯀꯅꯨꯀꯣ ꯇꯥꯃꯣ ꯃꯤ ꯌꯥꯝꯅ ꯆꯦꯟꯊꯣꯛꯅꯩ ꯍꯥꯏꯅꯩ ꯅꯣꯡꯂꯦꯟꯅ ꯆꯦꯜꯂꯣꯏꯕ ꯀꯩꯗꯧꯕꯒꯤ ꯆꯦꯟꯗꯣꯏꯅꯣ ꯅꯣꯡꯂꯦꯟꯗꯤ ꯅꯤꯁꯥ ꯈꯔ ꯁꯤꯖꯤꯟꯅꯔꯨꯕꯅ ꯃꯨꯟꯊꯔꯛꯇꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯣꯝꯗꯅ
ꯊꯧꯕ ꯃꯥꯏ ꯀꯥ ꯃꯅꯨꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯕꯦꯝꯃ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯦ ꯄꯪꯉꯤꯗꯀꯣ ꯑꯩꯁꯨ ꯈꯪꯉꯦ ꯏꯆꯥꯅ ꯋꯥꯅ ꯂꯩꯔꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯏꯄꯥ ꯈꯪꯗꯅꯤ ꯅꯧꯔꯤꯕꯤ ꯅꯪꯅ ꯀꯔꯤꯅꯣ ꯌꯨꯝꯗꯨꯗ ꯇꯧꯔꯝꯗꯣꯏꯁꯤꯕꯣ ꯊꯋꯥꯏꯁꯦ ꯆꯥꯛꯈ꯭ꯔꯦꯗ ꯏꯄꯥꯅ ꯅꯪꯕꯨ ꯑꯁꯨꯛ ꯁꯦꯟꯅꯖꯕꯁꯦ ꯈꯨꯠꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗꯀꯣ ꯃꯤꯒꯤ ꯃꯆꯥꯅ ꯀꯝꯗꯧꯕꯅꯣ ꯄꯪꯊꯥ ꯊꯥꯗꯣꯛꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤꯅ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯇꯧꯁꯅꯨ ꯇꯧꯁꯅꯨ ꯈꯔ ꯋꯥꯁꯅꯨ ꯏꯄꯥꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯧꯂꯝꯂꯕꯅꯤꯅ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯅꯪꯕꯨꯗꯤ ꯏꯄꯥꯅ ꯉꯥꯛꯄꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯕꯦꯝꯃ ꯌꯥꯔꯣꯏ ꯑꯩꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯌꯥꯔꯣꯏꯌꯦ ꯃꯃꯥꯒꯤ ꯏ ꯑꯃ ꯃꯁꯥꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯅꯤꯌꯦ ꯀꯥꯟꯅꯗꯦ ꯑꯩ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯈ꯭ꯔꯔꯣꯏꯗ ꯆꯤꯡꯗ ꯆꯠꯂꯒꯔ ꯀꯔꯤꯅꯣ ꯑꯩ ꯂꯥꯏ ꯅꯤꯡꯂꯒ ꯂꯩꯖꯔꯨꯔꯒꯦ ꯊꯧꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯊꯟꯇ ꯋꯥꯔꯧꯖꯩ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯡꯂꯦꯟꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯝꯕ ꯂꯥꯛꯂꯝꯃꯤ ꯁꯦꯟꯇꯔꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯁꯨꯔꯛꯑꯦꯀꯣ ꯊꯝꯕꯥꯜꯅ ꯁꯨꯔꯛꯑꯕꯅꯦ ꯏꯕꯨꯡꯉꯣ ꯏꯆꯥꯁꯦ ꯐꯅꯕ ꯅꯈꯣꯏꯅ ꯈꯔ ꯍꯣꯠꯅꯕꯤꯌꯨꯀꯣ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯣꯠꯅꯖꯒꯦ ꯏꯃꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯊꯝꯕꯥꯜꯅ ꯏꯃꯧꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯁꯥꯏꯟ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯁꯥꯏꯟ ꯇꯧꯁꯤꯀꯣ ꯁꯤꯗ ꯁꯥꯏꯟ ꯇꯧꯔꯤꯁꯦ ꯏꯁꯥꯅ ꯌꯥꯅ ꯂꯩꯖꯔꯦ ꯍꯥꯏꯔꯤꯅꯤ ꯁꯤꯗ ꯆꯦꯟꯕ ꯆꯣꯡꯕ ꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯩꯇꯦꯀꯣ ꯆꯦꯟꯗꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯅꯤ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯥꯔꯕ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯣꯏ ꯐꯅꯕꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯐꯖꯅ ꯂꯩꯌꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯅꯣꯡꯂꯦꯟꯅ ꯍꯣꯏ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯄꯤꯕ ꯌꯥꯔꯅꯤ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯆꯠꯂꯨꯈꯤꯒꯦ ꯐꯔꯒ ꯂꯥꯛꯎꯀꯣ ꯊꯝꯕꯥꯜꯅ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯣꯏ ꯌꯧꯔꯒꯦ ꯑꯕꯦꯝꯃꯒ ꯊꯝꯕꯥꯜꯒꯗꯨ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ